이마시는네 아기 누피 레이 캉캉나네 아한지 ꯍꯦꯛ ꯂꯨꯍꯣꯡꯍꯟꯕꯅꯦꯕ ꯄꯩꯁꯥ ꯄꯥꯝꯕꯩꯗꯃꯛꯇ ꯃꯥꯅ ꯇꯧꯔꯤꯁꯦ ꯑꯁ ꯃꯣꯏꯅ ꯆꯪꯗꯅ ꯑꯩ ꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯦ ꯐꯨꯕꯤꯗꯅ ꯉꯥꯡꯕꯤꯗꯅ ꯂꯣꯏꯔꯦ ꯍꯥꯏꯕ ꯀꯣꯛꯀ ꯁꯥꯕ ꯑꯃ ꯌꯥꯎꯔꯦꯗ ꯃꯣꯏ ꯃꯔꯛꯁꯤꯗ ꯑꯩꯗꯤ ꯑꯁ ꯑꯩ ꯀꯣꯛ ꯁꯥꯕꯅ ꯂꯣꯏꯔꯦꯗ ꯇꯧꯔꯤꯁꯦ ꯀꯅꯥꯅꯣ ꯇꯧꯔꯤꯁꯤꯕꯣ ꯀꯩꯗꯧꯔꯒꯦꯅꯦ ꯀꯩꯗꯧꯔꯖꯥꯠꯅꯣꯅꯦ ꯀꯩꯗꯧꯔꯤꯅꯣ ꯅꯪꯕꯣ ꯅꯦꯜ ꯄꯣꯂꯤꯁ ꯇꯩꯔꯝꯃꯤꯅꯦ ꯏꯆꯦ ꯈꯨꯖꯤꯟ ꯈꯨꯌꯥ ꯑꯗꯨꯝ ꯅꯦꯜ ꯄꯣꯂꯤꯁ ꯇꯩꯗꯅ ꯈꯣꯠꯇꯅ ꯊꯕꯛ ꯈꯔ ꯇꯧꯁꯜꯂꯣ ꯍꯥꯏꯕꯩ ꯋꯥꯅꯤꯅꯦ ꯅꯪꯉꯣꯟꯗꯁꯨ ꯋꯥꯔꯦꯅꯦ ꯑꯩꯁꯨ ꯇꯧꯃꯟꯗꯅ ꯅꯍꯥꯟꯗꯤ ꯑꯆꯨ ꯁꯤ ꯄꯨꯈꯤꯗ ꯏꯁꯤꯡ ꯀꯌꯥꯔꯣ ꯅꯪꯅ ꯑꯩꯅ ꯁꯣꯛꯑꯝꯃꯤꯗꯣ ꯑꯩꯗꯤ ꯁꯣꯛꯇꯕ꯭ꯔꯥ ꯍꯥꯏꯁꯦ ꯀꯥꯏ ꯁꯣꯏꯕ ꯑꯩꯗꯤ ꯑꯝꯇ ꯎꯗꯦ ꯅꯪ ꯁꯣꯛꯄꯒ ꯑꯝꯇ ꯀꯥꯏꯗꯤ ꯎꯗꯣꯔꯤ ꯃꯤꯠ ꯇꯥꯡꯉꯕ ꯈꯪꯗꯦꯅꯦ ꯑꯩꯁꯦ ꯅꯪꯅ ꯊꯕꯛ ꯁꯨꯕꯒ ꯑꯝꯇ ꯎꯖꯗꯦꯅꯦ ꯔꯨꯝꯗꯨꯒ ꯊꯣꯛꯂꯛꯑꯒꯅꯤ ꯎꯗꯣꯏꯗꯣ ꯁꯨꯝ ꯂꯩꯔꯒ ꯃꯥꯅ ꯊꯕꯛ ꯇꯧꯔꯤ ꯃꯌꯥꯝꯗꯨꯒ ꯔꯨꯝꯗꯨꯒ ꯁꯨꯝ ꯂꯩꯒꯦ ꯌꯥꯔꯦ ꯏꯆꯦ ꯑꯗꯨꯃꯥꯏꯅꯒꯗꯤ ꯍꯥꯏꯔꯛꯀꯅꯨ ꯅꯪ ꯑꯎꯟꯄꯣꯠ ꯈꯔ ꯍꯦꯟꯅ ꯎꯠꯂꯛꯑꯦ ꯍꯥꯏꯗꯅ ꯑꯐꯥꯎ ꯁꯥꯏꯔꯕ ꯅꯪꯗꯣ ꯑꯩꯈꯣꯏꯗꯤ ꯎꯂꯩ ꯅꯪꯗꯤ ꯀꯩ ꯎꯗꯕꯅꯣ ꯑꯩꯈꯣꯏꯗꯤ ꯏꯋꯥꯅ ꯅꯨꯡꯁꯤꯕꯤꯔꯒ ꯌꯥꯔꯦ ꯑꯩꯈꯣꯏꯗꯤꯅꯦ ꯃꯤꯃꯥꯡ ꯈꯨꯃꯥꯡꯗꯅꯦ ꯂꯨꯍꯣꯡꯉꯒ ꯂꯥꯛꯄ ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯆꯦꯜꯂꯒ ꯅꯠꯇꯤꯌꯦ ꯑꯩꯈꯣꯏꯗꯤ ꯏꯅꯦꯕꯣꯛꯀ ꯇꯥꯟꯅꯔꯒꯅꯦ ꯃꯌꯥꯝ ꯇꯥꯟꯅꯔꯒ ꯑꯍꯜ ꯂꯃꯟ ꯇꯥꯟꯅꯔ ꯌꯥꯔꯒ ꯂꯥꯛꯄ ꯑꯩꯈꯣꯏꯗꯤ ꯑꯗꯨꯕꯨꯅꯤ ꯍꯥꯏꯔꯤꯁꯦ ꯅꯪꯗꯤ ꯑꯍꯜ ꯂꯃꯟꯒꯤ ꯑꯣꯏꯅ ꯂꯥꯛꯄ 이와들이 누수비다버도 ꯅꯪꯗꯤ ꯅꯋꯥꯒ ꯌꯥꯖꯕꯇꯅꯦ ꯑꯍꯜ ꯂꯃꯟꯅꯗꯤ ꯑꯩꯉꯣꯟꯗ ꯌꯥꯖꯕꯗꯣ ꯑꯍꯜ ꯂꯃꯟꯒ ꯂꯩꯗꯣꯏꯔꯣ ꯑꯍꯜꯗꯤ ꯁꯤꯈ꯭ꯔꯅꯤ 이와가 ꯅꯠꯇ꯭ꯔꯣ ꯂꯩꯍꯧꯗꯣꯏꯗꯣ ꯑꯍꯟ ꯁꯤꯊꯕꯩꯅ ꯑꯍꯜ ꯂꯃꯟꯗ ꯌꯥꯕ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ ꯃꯥ ꯃꯁꯥꯅꯁꯨ ꯌꯥꯖꯔꯒ ꯂꯨꯍꯣꯡꯉꯛꯄꯅꯦ ꯅꯣꯏ ꯑꯗꯨꯃꯥꯏꯅꯅꯦ ꯍꯝꯕ꯭ꯔꯥ ꯆꯦꯜ ꯂꯥꯛꯄ ꯅꯠꯇꯤꯌꯦ ꯃꯤ ꯅꯨꯄꯤ ꯂꯩ ꯈꯪ ꯈꯪꯅ ꯆꯦꯜ ꯍꯦꯛꯇ ꯂꯥꯛꯄ ꯑꯩ ꯂꯩ ꯈꯪ ꯈꯪꯅꯅꯤꯅꯦ ꯅꯪꯅ ꯂꯥꯛꯏꯗꯣ ꯅꯪꯗꯤꯅꯦ ꯏꯃꯥꯅꯅꯦ ꯑꯎꯟꯄꯣꯠ ꯎꯂꯛꯀꯗꯕ ꯃꯌꯥꯝꯗꯣ ꯎꯕꯗꯅꯦ ꯂꯧꯕ ꯃꯃꯧ ꯈꯪꯉꯕ ꯃꯥ ꯃꯁꯥꯁꯨ ꯌꯥꯏꯗꯨꯗꯤ ꯀꯔꯤꯒꯤ ꯃꯥ ꯌꯥꯗꯦ ꯍꯥꯏꯕꯗꯤ ꯉꯝꯗ꯭ꯔꯣ ꯑꯗꯨꯗꯤ ꯃꯃꯥꯅ ꯍꯥꯏꯕ ꯏꯟꯖꯔꯨꯕꯒꯤ ꯅꯪꯗꯤꯅꯦ ꯑꯇꯣꯝꯕꯤꯅꯦ ꯑꯇꯣꯝꯕꯤ ꯏꯕꯦꯝꯃ ꯑꯃꯁꯨ ꯄꯨꯁꯜꯂꯛꯑꯗꯤꯅꯦ ꯄꯦꯡꯒꯗꯕꯅꯤ ꯄꯦꯡꯒꯗꯕ 그나도 누피 한번 그나오는 더우래 ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯔꯝꯃꯅꯤꯅꯦ ꯑꯇꯣꯝꯕꯤ ꯑꯣꯏꯔꯤꯅꯦ ꯅꯪꯗꯤ ꯑꯇꯣꯝꯕꯤ ꯑꯃꯒ ꯄꯨꯁꯜꯂꯛꯑꯕꯅꯤ ꯅꯨꯡꯉꯥꯏꯔꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯗꯤ ꯅꯨꯡꯉꯥꯏꯔꯦ ꯑꯩꯗꯤ ꯅꯣꯏ ꯃꯌꯥꯝꯒꯤ ꯂꯤꯂꯥ ꯌꯦꯡꯉ ꯂꯩꯔꯅꯤꯗꯣ ꯍꯔꯥꯎꯕ ꯂꯣꯏꯔꯦꯗ ꯑꯩꯗꯤ ꯉꯁꯤꯗꯤ ꯆꯦꯁꯦ ꯌꯥꯝ ꯆꯠꯀꯅꯤ ꯌꯥꯝ ꯉꯥꯡꯉꯤꯀꯣ ꯑꯉꯥꯡ ꯉꯥꯏꯍꯥꯛ ꯂꯣꯠꯅꯕꯗꯤ ꯀꯩꯗꯧꯔꯒꯦ ꯑꯉꯥꯡ ꯉꯥꯏꯍꯥꯛ ꯂꯧꯅꯕꯅꯤꯅꯦ ꯊꯥꯖꯗꯕꯁꯨ ꯇꯧꯔꯤꯌꯦ ꯑꯩꯈꯣꯏ ꯇꯥꯃꯣꯗꯣ ꯌꯥꯝ ꯊꯥꯖꯩꯌꯦ ꯑꯩ ꯀꯩꯁꯨꯝ ꯄꯨꯔꯛꯑꯣꯏ ꯃꯥꯅ ꯅꯨꯄꯤ ꯑꯇꯣꯞꯄ ꯅꯪꯅꯕꯨ ꯊꯥꯖꯗ꯭ꯔꯗꯤ ꯊꯥꯖꯅ ꯁꯨꯝ ꯂꯩ ꯏꯕꯦꯝꯃ ꯄꯨꯁꯜꯂꯛꯑꯕꯅꯤ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯔꯅꯤ ꯂꯤꯂꯥ ꯌꯦꯡ ꯂꯩꯒꯦ ꯃꯁꯛꯅꯦꯅ ꯑꯎ ꯑꯎꯕ ꯅꯨꯄꯤ ꯍꯦꯛ ꯄꯥꯝꯕꯗ ꯇꯧꯔꯝꯅꯤ ꯑꯩꯗꯤ ꯈꯪꯉꯤ ꯃꯥꯗꯤ ꯇꯧꯔꯝꯅꯤ ꯑꯗꯨꯃꯥꯏꯅꯒꯗꯤ ꯍꯥꯏꯔꯛꯀꯅꯨꯗ ꯏꯁ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯀꯅꯨ ꯀꯥꯏ ꯑꯎ ꯑꯎꯕ ꯂꯣꯏ ꯄꯥꯝꯕ ꯃꯥꯅꯕꯨ ꯅꯨꯄꯥꯅꯤ ꯀꯥꯏꯅ ꯏꯕꯨ ꯏꯀꯥꯏꯅꯤ ꯑꯩꯗꯤ ꯑꯇꯣꯝꯕꯤ ꯑꯃꯃꯨꯛ ꯄꯨꯁꯜꯂꯛꯑꯦꯅꯦ ꯑꯃꯃꯨꯛ ꯅꯨꯄꯤꯗꯤ ꯅꯪꯁꯨ ꯃꯤ ꯇꯥꯃꯣꯏ ꯋꯥ ꯇꯥꯗ꯭ꯔꯤꯉꯩ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ꯭ꯔꯥꯅꯦ ꯑꯩꯈꯣꯏ ꯐꯣꯟ ꯇꯧꯒꯦ ꯇꯧ ꯊꯥꯖꯕꯒꯁꯨ ꯊꯝꯃꯤ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯣ ꯇꯥꯃꯣ ꯅꯪ ꯀꯥꯏꯗꯅꯣ ꯍꯥ ꯀꯔꯤ ꯀꯅꯥ ꯀꯥꯏꯒꯤꯅꯣ ꯍꯥꯏꯁꯦ ꯍꯣꯏ ꯂꯥꯛꯀꯦ ꯂꯩꯔꯝꯃꯣꯏ ꯑꯝꯇ ꯑꯩ ꯂꯥꯛꯀꯦ ꯅꯨꯡꯉꯥꯏꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯇꯥꯃꯣ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯣ ꯀꯗꯥꯏꯅꯣ ꯉꯁꯥꯏꯁꯦ ꯑꯩꯅ ꯃꯣꯏꯒꯤ ꯃꯅꯤꯡ ꯂꯩꯀꯥꯏꯗ ꯐꯝꯃꯤꯉꯩꯗꯅꯦ ꯋꯥꯈꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨ ꯃꯇꯝꯗꯨꯗ ꯑꯩꯁꯦ ꯑꯗꯨꯗ ꯐꯝꯃꯤꯉꯩꯗ ꯅꯨꯄꯤ ꯑꯃꯅ ꯃꯈꯣꯟ ꯇꯥꯏ ꯍꯥꯏꯅꯅꯦ ꯀꯧꯕꯒꯤ ꯑꯩꯅ ꯆꯪꯉꯨꯕꯅꯦꯕ ꯑꯩꯅ ꯆꯪꯉꯨꯕꯗꯅꯦ ꯃꯅꯥꯛꯇ ꯉꯥꯏꯍꯥꯛ ꯂꯩꯔꯒꯅꯦ ꯃꯥꯅꯅꯦ ꯃꯤ ꯃꯌꯥꯝ ꯀꯧꯁꯜꯂꯛꯇꯅꯅꯦ ꯑꯩ ꯃꯣꯏ ꯃꯌꯥꯝꯅꯅꯦ ꯕꯗꯅꯥꯝ ꯁꯤꯔꯒꯅꯦ ꯀꯩꯅꯥꯀꯠꯄꯤ ꯇꯧꯔꯤꯅꯤꯅꯦ ꯑꯁ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯀꯥꯏ ꯂꯩꯒꯦ ꯃꯣꯏ ꯁꯣꯝꯗ ꯂꯩꯕꯅꯤ ꯑꯁ ꯑꯩ ꯋꯥꯔꯤ ꯁꯥꯟꯅꯧꯒꯦ ꯂꯥꯛꯑꯣ ꯇꯥꯃꯣ ꯑꯦ ꯊꯥꯕꯜ ꯂꯩꯌꯦ ꯅꯪ ꯑꯣꯏꯔꯦ ꯁꯤ ꯅꯪ ꯅꯨꯄꯥꯔꯣ ꯃꯌꯥꯝꯁꯤ ꯅꯨꯄꯤꯁꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤꯅꯦꯕ ꯈꯪꯕ꯭ꯔꯥ ꯃꯁꯤ ꯇꯧꯕ ꯌꯥꯝ ꯄꯩꯁꯥ ꯆꯥꯕꯩꯗꯅ ꯑꯗꯨꯗꯅꯤ ꯃꯥꯅ ꯈꯜꯂꯤꯁꯦ ꯅꯨꯃꯤꯠ ꯃꯉꯥꯅꯤ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯆꯦꯟꯈꯤꯗꯣꯏꯅꯤ ꯅꯪ ꯄꯨꯂꯤꯁꯇ ꯄꯤꯎꯔꯥ ꯂꯥꯡꯒꯅꯤ ꯍꯧꯖꯤꯛ ꯇꯥꯃꯣ ꯑꯩꯗꯣ ꯅꯨꯄꯤꯗꯣ ꯃꯁꯛ ꯃꯨꯟꯅ ꯈꯪꯕ ꯅꯨꯄꯤꯅꯤ ꯑꯩꯈꯣꯏ ꯃꯅꯨꯡꯒꯤ ꯌꯨꯝꯗꯣ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯝꯕ ꯀꯦꯁ ꯀꯌꯥꯔꯛ ꯃꯉꯣꯟꯗ ꯊꯣꯛꯈ꯭ꯔꯕꯅꯤ ꯍꯣꯏꯅꯦ ꯑꯩꯁꯨꯅꯦ ꯃꯥꯅ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯕꯗꯨꯗ ꯆꯪꯉꯨꯕꯅꯤꯅꯦ ꯗꯁꯥ ꯇꯥꯔꯦꯅꯦ ꯑꯩꯁꯨ ꯆꯪꯉꯨꯕ꯭ꯔꯥ ꯍꯥꯏꯕ ꯀꯣꯛꯀ ꯁ꯭ꯋꯥꯏꯗ ꯑꯩꯁꯨ ꯁꯅꯥ ꯁꯤꯕꯒꯤ ꯃꯅꯥꯛꯇ ꯆꯪꯉꯨꯕꯒꯤꯅꯦ ꯄ꯭ꯔꯥꯆꯤꯠ ꯅꯪꯉꯦꯕ ꯀꯩꯝ ꯈꯜꯂꯨꯅꯨ ꯑꯩ ꯎꯕꯗ ꯆꯦꯟꯈꯤꯗꯨ ꯎꯗ꯭ꯔꯣ ꯃꯥꯏ ꯃꯒꯨꯟ ꯈꯪꯕꯅꯤꯅ ꯑꯩꯅ ꯐꯔꯦꯁꯦ ꯆꯠꯄꯁꯨ ꯂꯥꯛꯑꯣ ꯆꯤꯜꯂꯝꯃꯕ ꯍꯧꯖꯤꯛꯇꯤ ꯉꯥꯏꯈꯣꯅꯦ ꯃꯥ ꯇꯣꯏꯅ ꯀꯧꯕ ꯈꯪꯗꯦꯅꯦ ꯆꯤꯜꯂꯝꯃꯕ ꯅꯨꯄꯤꯗꯣ ꯀꯥꯏ ꯊꯅꯝꯃꯒꯦ ꯑꯗꯨꯗ ꯑꯁ ꯏꯆꯦ ꯈꯪꯗꯕꯗꯣ ꯌꯥꯝ ꯑꯉꯥꯡꯗꯨꯗ ꯑꯗꯩ ꯅꯪ ꯄꯥꯊꯧꯔꯣꯅꯦ ꯉꯁꯤꯗꯤ ꯈꯪꯒꯅꯤ ꯑꯩ ꯑꯗꯨꯝ ꯈꯪꯍꯟꯒꯦꯕ ꯑꯁ ꯃꯁꯤ ꯃꯧꯑꯟꯁꯦ ꯃꯋꯥꯕꯨ ꯊꯥꯖ ꯉꯝꯗꯕ ꯅꯨꯄꯤ ꯁꯤꯅꯗꯤ ꯀꯥꯏꯗ ꯅꯨꯡꯁꯤꯗꯣꯏꯅꯣ ꯍꯥꯏꯕ ꯅꯨꯡꯁꯤꯗꯦ ꯃꯥ ꯀꯥꯆꯤꯟ ꯃꯥꯟꯅꯅ ꯀꯥꯟꯅꯕꯗꯤ ꯇꯨꯡ
ꯁꯤꯗꯤ ꯈꯪꯉꯦ ꯃꯁꯝ ꯑꯁꯥꯡꯕꯁꯤ ꯀꯛꯊꯠꯀꯦ khởi động cái xong chưa đi chẳng thôi đi Hadi sana siwa. Siwa ay gisam na niya. Kaya mo ay gisam ni dia. Ay kana ka tani na siwa. Tamo! Tamo isam ka na ka tani mo tamo. Tamo! đi đâu rồi nhỉ Tu ay gisam dia ije ka tani mo na ba tu. ma có mai đi xin à ai à có mai đi xin à Kang dia ay tuminga nga tang tuminga no ma ka tani mo niya ba. mai là cây rồi Orang kan dia kan aku tu ini kau nak draw. Nak draw. Mana orang tu ni? Ingat tu lebih apa tu? xin ma cây rồi Mata dia kan awak tu. không ngani mang sih di sarai Jangan kata kaya. Mata nubi dah. Am tahu ngam nubi ni. Siapa ya? Nama kamu ni mah. sarai nang tôi sẽ cái đỉnh nó bạn mà sao có thay được cái gì nó sao có thay được mai chứ Ingat tu ni mah ingat dah. tao mới cất cái hai bà Masih nubi yang. Faham tahu orang ni ingat dah. ai cất cái hai bà tao mua ai hiện cái gì nè mà đang tôi hiện mình là gì ai nụ pichen nuôi nó ót ót ra lôi nè à quên lẹ rồi chỉ được ăn ta chắc là nè quên tao mới chắc khi nụ bà tao mới là lấy chắc khi nụ tao mua thằng này dùng chỉ ăn tao chẳng ngào rồi just lo quên lo tao muốn nghe khu bên đông mua ai khu tao mua nó ngay khỏi rồi con